May 3 irangda laikhidraba Kuki sing ikai khumnaba utpa amadi IDP singi yenglaga tha khudingi tarik ahumda Remembrance Day pangthoktuna complete shutdown chathagani haina kotuna lauthokre. Kaksing district ki Hiangla police station na konba wabagai da leiba wabagai higher secondary school ki nauna saba building ki mingsel sing sakhangdaba singna thugairame hari makatabu pau ngaimena se yum mai chakre bakho khundagi de harini kauba amagi yum thasgi amagi numidang da maina tumna chakre hari thodo adu saharini gi imung manung gi musing New York gi sak saba amadi miyam punbagi thabak paumai Baptist Church bakho church campus ta salingai gi matam numidang pung 8 rom taba da thokibani hari mai adu karamna horkibano haiba khamba ngamdrabasu yum gi sak sang da mai horamba adu ningthina muthalam dabdagi oiramba yai haina singnari mai chakpa da phirol furniture maroi se sang sing case oina lupa lising yang khayauna imung manung da leba polang khudemak maina tumna chakre lupa la kunthra manga ti ta daba manchang mai chakwa da manghan khre hari laibak thiba thaudo asagi matang da mari lainaba authority na section na yengsin biyo amadi lokhapham thokpa khongthang sing lokhatuna pangba yaba mateng pangbiyo haiba wafam ba village authority council na thadorpa serol amana phongdorokle Lambi thingduri haingang ibudong margin statue sing khongdagi hauraga haingang matai singya phawbagi lambi ase rigid pavement thagadaba maramna haingang ibudong margin polo farm road ase thasagi mangadagi hauduna numit kuntrani thinglagani haina MS BSc PL KSIPL JB gi road safety officer kaisam debena thokpa cherol amana phongdorakri cherol sina hai haiba matamasda lambi ase sathoga sin tawbagi thabak khudimak thinglai paikhalakliba chawkhat thorangi lambi asana lining laison gi oiba thabak thoram singda apan ba pi bagi damak miyam na ngakpiu haiba wafam su serol sina makata na phongdorokle Aron athup ngaktre hana thamlakre kwa kaithel moirang purel dagi nupi masa ama laikhidabagi matang da rims na court na pi kiba aron athup singa na satre hana nupi masa dugi apopna phongdorakle man high court ki order yaudravadi manung natraga mapan gi oina inquiry gi wafam phongdokpa yadabana law gi oiba khongthang da case asigi matang da wakat libi laikhidrabi nupi masa dugi imung manung gi miyoi singda nungnang ba yanindaba pohal hari rims na thokpa serol da laikhidrabi nupi masa dugi ming yaholakpa adu imung manung na karigumba hiram amata da mari lena de hana nupi masa adugi apopona makata na phongdorakle NGT gi order gi mayokta Kuki na UN amasung US wakat pasi sumdabane hana phongdorakre NGT National Green Tribunal na German Road amasung Tiger Road sembagi matang da pikiba order amagi mayokta Kuki gi group sing na United Nations amasung United States ke embassy da pising thibasi thiedu laiba asagi dama mingsa thinaba khodong thininga oiba thawong ni haina Maitai Heritage Society na India ge Prime Minister amasung Ministry of Home da memorandum pisendun taksan khrei Maitai Heritage Society na PMO amasung Home Ministry da pisend khiba memorandum aduda Tiger Road natraga German Road haina khangnaba lambi semgat pathing NGT na pikibo order amabu khut thingjinabagi damak laiba asigi civil society group amana atopa laiba amada haijaba amasung United Nations da haijaba habase pikraba issue asi chawthoktuna malemgi oiba issue ama ohenduna India bu mingsa thinaba honabani hairi NGT Eastern Zone Kolkata na mamang sahigi December kulumdoi da order ama thoktuna Manipur gi umang phawrga law kaina lambi sangaliba si khutakta lepkadabani haina government ta khangan khibane Manipur government gi maikai dagi de lambi asi semnabagi approve natraga sanction taude hana pakum pi khibane German amasung Tiger haidaba maming ase Kuki lar hobagi maming ni Maitai Heritage Society gi memorandum aduna makha taraduna laiba asigi judicial decision amabu institutional violence soina uhanna bohona ba amasung mapaleba na khuthingjin biyo haba wafam ase India gi ningtamba amade constitution pi ba power adu thoksa dabane thawong ase yamna khudau thina oiba amani haina lawbuga loina na masina leba amagi manungi oiba judicial oiba thawong bu akhana South Handuna Malem gi oiba issue ama ohana bohona bani haide Chin Kuki joge organization na amasung individual sing na Manipur thoklebe irang asigi matangda hawkiba matamda United Nations United States Israel amasung atai foreign actors sing da aran bo wafam kya semjin sajinduna wakat pagi wafam laikhre thong se atopa lebaki mapangal sijinaduna India se tangdulai ta handana bohona bani haide Kuki jo sing satharagli thong ase line lobe yaroi hiramase hena pakthok chawthongna regional amasung geopolitical oiba hiramda kupna yengsinba mathautai laibak thadokuna leirba Bangladesh ki hanagi Prime Minister Sheikh Hasina na lamdam masida atopa lebaki khongda pham thiri haba wafam phaw phongdok palai khrabane thong sima awang
नोंपोक स्टेट सिंह तंगदु लेता हंदनब सथबने हाइना लौगदबने हाइना मैते हेरिटेज सोसाइटी ने मेमोरेंडम अदुदा थमले पनबा याबदे एनजीटी की ऑर्डर दुगी मायोक्ता कनाम कुकी Alliance for Nampi Awakening Movement na US Embassy da amasung UN High Commissioner for Human Rights da wakatkibani haidi IDP sing khundalai ta hanab Delhi mi phamda khanaki haidi Irai numita Delhi da Union Home Minister Amit Shah na preside tawduna pangthokiba Manipur gi manamda khanakiba awangba thaki mi phamda tongan ba wafam sing khanakiba ga loina na Manipur da mayum da laiba phangdana lanjana riba sing mayum da hanjana bagi wafam yamna kopna khanaki haina pawgi le khunsing na phongdorakle Manipur gi hojik oiriba phiba maroina political gi nena ta da ba phibam gi matang da kopna yengsinduna lairiba expert sing na phongdorakpugi matungina Delhi gi mi phamadu tongan ba wafam sing khanarambadi yai adu ख्वाइदगी हेना मारू ओइबदी अनौब पॉपुलर गवर्नमेंट अमा सेमबगी ओइफम थोई हाइबा वाफम थमलकले यूनियन होम मिनिस्टर अमित शाह ना प्रिसाइड तौदुना नहानुमिदांग वारमदा दिल्ली दा पांगथोकिबा मिफम अदुदा मणिपुर की गवर्नर ए.के. बाला चीफ सेक्रेटरी पी.के. गोयल सेक्रेटरी एडवाइजर कुलदीप सिंह अमसुंग मणिपुर पुलिस की डायरेक्टर जनरल राजीव सिंह ना सरुक यादुना पांगथोकिबा मिफम अदुदा मपुंग ओइना लांजेलदुना लैरिबा सिंह मयुमदा हंजुननबगी मथौ ताबा थबक सिंह लखनबगी मतंगदा कुपना खनकी हाइरे नोंगै मरु थमजिंदुना आके अखंग पिबा यानिंगदे हाना जेलारों यूनाइटेड कमिटी ना फोंदोरख्रे रिम्स दा एसोसिएट प्रोफेसर मेडिसिन ओइना लैबी डॉक्टर लिंडा मरांगमैगे रगांगलोंग दा लैबी युमदा नोंगै मरु ना सिंगबा थमजिंदुना आके अखंग पिबा यानिंगदे असिगुमा थवोंग असि मखा ताना सथाबिगनो हाना जेलारों यूनाइटेड कमिटी के प्रेसिडेंट माइबोन फाउमैना अपील तौरक्ले हिरामसिगी मतंगदा इम्फाल गी Namdulongda Paumisinga Unabada Maibon Paumena Hai Lamda Masida Sanabi Ama Oina Akia Kang Pibagi Thong Kia Satharakpasi Yamna Laibak Thibane Miamki Punsikan Bada Made Analayang Bada Katopagaloina Todang Lodi be Dr. Linda Marangmagi Yumda Hokibat December Kuntragin Midang da Sakang Basina Nongmai Maru Ahum Amadi warning letter Sing Batamjel Lambagi Thong Ase Laibak Masata the Thong Ne Thong Asina Wana Mato Tozeriba Dr. Singda Ninghanaba Power Nabagi Maram Oigani Kale Pen the यानिंग दबा लेरबसु वारी सानादुना अफबा माइकै रोमदा लाकना बहना मिनसे किहन खंगनबगी थौंग असिना अफबा माइकै द लाओय मदुगी महुता नुंगसि सानानु लेरगा डॉक्टर सिंगे अमदि पेशेंट सिंगे दमक कैदोबा याबगे हाइबरोमदा चंगसिनबना जेलारों यूनाइटेड कमिटी की अपामबने मरमदुना कनागुमबना असिगुंबा अकियखंग फावहनबगी थौंग असे अमोहना तौबिगनो खुन अमदे इराय लाइना संगलकलगा अकियखंग पीबगी थौंग फोंगना सथदिबसे गवर्नमेंट की असोयबने हायनसु महाना फोंदोखे Constable ama mathanda kapsenduna sejakre hari Rajasthan की जैसलमेर डिस्ट्रिक्ट सही कुंथ्रा सुरब पुलिस कांस्टेबल अमा महाकी सर्विस रिवॉल्वर ना मसा मथंत कापसन जदुना सिजख्रे हाइना पुलिस दा ngarang phongdokre पुलिस ऑफिसर अमना phongdokपुगी मतुंगिना थौदो अदु ngarang नुमिदां जैसलमेर की पुलिस लाइन्स द थोकिबने लाइकिद्रब कांस्टेबल अदुगी ममिंग नरेंद्र मीना कौई हाइना phongdoklद्र महाना हाइके मीना ngarang अयुक फावबा महाकी कादगी थोरक्तबदगे महाकी कॉलेज सिंगना थोंग फकाइदुना येंगबदा महाक सीदुना लेरमखे ऑफिसर दुना हाइके महाके इमुंगी मियोसिंग सवाई मोदोपुदा चटखिबदगी मीना हौकिबु नुमित खरने सि महाकी कादा मथंद लेरखिबने करिगिदमक महाना तमथिरब खोंथांग असि लौरक्लिबनो हाइबा हौजुमके ओइना खांगबंgamdre हानसु ऑफिसर दुना phongdokhe Iran the protest sikiba yamdrabada tarasukre Sayol ama protest singna Iran thak nikhan khraba matung Iran gi supreme leader na thangjanumita Iran hobo sing makhogi mafam da thambatai haina phongdokre demonstration sing nam thana baka henba thawong sijinabagi ayaba security force sing da pibagi maongni Iran gi economy pibam sokjelakpagi wahau da hingsa da yamdrabada mioi tara sikibaga loinana sahi marfu taruk suruba ayatollah ali khamenei gi ahanba comment sing lakpane hadi protesters sing lepagi khudam amata ude amasung US President Donald Trump na Iran da karigumba Tehran na santi oiba protesters sing halabudi makhoi bu kannaba United States lakane hana Iran numita warning pi ki hari